ngasi phong tuan Manipuri sifong singdigi maruibi ipausing myamna thamjagi ahanbada sanalaiwa pauksi digi khongasaraga Manipur su Nupi da Nattana Nupa sex worker Leibagi wapham puthoknarakle Malemgi lebak kya da Nupi sex worker gumna Nupa sex worker kaya marum leiriba sigumna Manipur su Nupa sex worker thoraklabra haibagi wapham kaya marum gender issue da thabak toriba NGO singi lusing singna pauksi sida phungdorakle Ningsingba thoktraba ningthau palinge matamda masa leitraba ningthau na ma ki leimarembi bu atopa nupaga lana halaga angang pukpagi cinema da drama da natraga na asengba thaudok singi wari singadu hauji Manipur su mami taraklabra haibasigi sapsaba khudam sangdam puthoktuna haiba ngamdraga su asigumbi issue amadi Manipura yaurakle haina thasanare mayum palabi nupi singa atopa nupaga lana bagi thaudu wathok yam state asida thoi Asiguma thawdok sigasing ngalingi matamdagi Manipur nabi ama natragasu marak thokpa thawdoi adubo nupa na khulingba khunai oibanina nupa na tawba akamba thabak singi matangadi khunai sina kari su hainde nupi singna su nupa gi mayakta wakachanabagi mapanga leite haujikti nupa nupi ani gi marakta leiramba khenabagi pal laikidre gender gi maramda thabak tawba nupi kya mas tholaktuna thabak tawba ure Hiramnasigi matangda Nirvana Foundation Project Manager Hais Devalakshmi na pauksi sida hai Manipura Nupa sex worker lady haibisi miya marakta ngangnaba hore masigi sapsaba khudam sangda moina puthokpadi hauzik phawi oina aruboiri adubu tongan ba mafamsina Nupa sex worker singa si leibigi mami sauna taba thengai sex worker singa sidi masagi sai yamlaba su sahi nauriba miyoi kyaga pun leiminabigi thaba si admak sathatuna lakli Maki NGO sigi makhad leiba client singi marakta su matai manauni haina lakminarabasu sauna sai khetnarambasing uba thengai sapsana sex worker amara haina hangluba matamnasu khangde haiduna adumak laithoknabigi phibamnadi leiri miyamna ngangnarakli bisi karigumba kharadi leiri haibisi aikoi khudimangna khangminabi yaiki magna makha taraduna Hauji ningthamtha sangba haurakpaga loinana mayai kaapa drug sizinaduna overdose satpagi sangsu nupi dagi nupa na sangwang lei karigumba lambi da overdose satuna miyema leiramba matamda NGO sigi maikei dagi angama mating pangduna lakli police na overdose satpa miyema thengnarabasu makoida pau piraktuna ahig nungthil naidana miyamgi damka thabak tawri mari leinabisingi maikei dagi ahenba tharangsing Lapkhatuna mayai kaba chinjak sizinariba miyoi singa siwu aranba lamida satpadagi kalhaunaba hotnabagi mathau taba yamna leiri haidi nakalamaromna Women's Action for Development WAD gi President Sobita Mangsadabam hai Manipur Nupa sex workers sing leiri haibisi maikei kyadagi phongdoknarakpa hore masi sapsana karamba mafam sinda sathari haina puthokpa ngamdrabasu sial paiba miyoi singamadi mapanagi lakpa lamkoibi singna Nupa sex workers sing neklaga laiminaba iyawbagi mami taba thengnai state asida tuan maikei digi tourism basi chakhodabagi dama thabak ya khali tourism chakholakpa matamna sex tourism asisu soidana yawdaba yadraba pasa apoirakani khudamoina lamkoiba kyana Pamna satliba Bangkok hairiba leba sida sex tourism digi asoba senpam amalakli Nupa khakta natana nupi singsu masagi apama phangnaba hotnarakpada Nupa sex worker sing thirakpa haibisi masana tabani yamna hena phongna thaba asi haujumaki oina state asida sathanadrabasu lona thaba asi soidana sathanba yai mari leinabasingi maikei dagisu sex tourism na singba asigi matangda sapsana satna kanglon sing semba madi yengsinbagi mamisu tadri Masin maram moiraga setmilon gi phibam sokna leiriba state asidadi yamna sauna akaiba pirakani sai nauriba nupa nupi kya aranba lambida khongda khiduna khunai si yamna leibak thiba phibam ama oirakloi haidigai rete maram aduna yengsinab matam leiringaida mari lenaba authority singna sapsaba thabak sing paikhat hoba sungani haiki Nakala maromna hiramesigi matang Manipur lenga ki social welfare department ga pau phaunaba matamna Manipur gi oina Nupa sex workers sing leiri habigi pau taba leite aduba atopa mafam sing leibigi pau di taba lei hainasu phongdorakli makasa tarak poina atopa pau mana insurgency gi thaudo hanthare haijaraga su security da thadaba senpham di hengali kumja english ngani ga kungo homdoi pau bada kilometer 10.02 sangba ngamkai samal khaba lusindauri Manipur kumja English ngani taraga mari tagi kumja English ngani kunga mathoi phawbada insurgency ga mari lenaba thaudok thokpagi sang hantarabasu security related expenditure scheme da thadaba senpham di hengalakli
kumza English singa kunga mathoi dagi na kunga nithoi da Manipur security related expenditure scheme gi makhada Manipur da lupa crore humdra ga mari ga point humpu ga taru thadaki kilometer sahunga maudra ga nipan sangma Manipur amasu Myanmar ngam khai paring da kumza English singa kunga humdoi phaw da kilometer 10.023 sang basrosi sambal khab loisin gani haina Ministry of Home Affairs ki sahi report apali kumza English ngani kunga mathoi dagi na kunga nithoi gi ministry gi annual report ki matung ina kumza English ngani taraga mari da Manipur insurgency ga mari lena ba thaudok saniga humdra ga nipan thoki bada kumza English ngani kunga mathoi da samaga taraga nithoi kak thoki loindana kumza English ngani kunda khwai digi nembo oina thaudok maudra ga tare khaktam thoki kumza English ngani taraga mari da khulai pai ba kunga humdoi shiki lesinga maga yankhai gi nithoi phaki security force ki miyoi nipan amasum misam taraga taruk shiki khulai pai ba lup ki miyoi marfu khulai humdra ga humdoi ga kodana sangjaraki matam adu khulai sangwa ga taraga manga phangki loinana miyoi kunga mapan kinep tawki haina pali amaramna kumza English ngani ga kunga mathoi da khulai pai ba lup ki miyoi taraga nipan siki miyoi sani ga nifu ga nithoi phaki security gi miyoi manga amasum misam mapan siki khulai pai ba lup ki miyoi kun khulai taraga manga ga konana lengal ta sangjaki amasum khulai sa manga taraga humdoi recover tawki sei sida miyoi taraga manga kinep tawki haina report asita pali Manipur kuki khulai pai ba lup kun humdoi gi tungan ba khanglup ani thokna United People's Friends amasum kuki national organization haina khaidok tuna kumza English ngani ga nipan gi August gi India government ka suspension of operations sa thaduna lakli adomena Manipur kumza English ngani ga taraga manga dagi na taraga taruk security related expenditure scheme gi makhada lupa crore 45.78 thadaramba do hauji khulai pai lup singa mari leina ba thaudo watho ki sang hanthara su kumza English ngani ga kunga mathoi dagi ne kunga ni thuda lupa crore humdra ga mari ga point humpu ga taruk India lengak na Manipur da pikhi haidi senpam si Nagaland kumza English ngani ga taraga manga dagi na taraga taruk ta pikhi ba senpam dagi kumza English ngani ga kunga mathoi dagi ne kunga ni thuda pikhi ba senpam na hanthaba gi wapham report asita pali report adugi matungina kumza English ngani ga taraga treta gi na taraga nipan dagi kumza English ngani ga kunga mathoi dagi ne kunga ni thoi phawbada modernization of people scheme gi makhada Manipur da lupa crore taraga nipan ga point humdra ga ni thoi thadrakre Manipur goina disen pamasi kumza English ngani ga taraga treta gi na taraga nipan dagi taraga mapan dagi na kun phawba piram badagi sai makha sai ani di pirakidre adomena mak Tripura gi oina di kumza English ngani ga kunga mathoi dagi na kunga ni thoi gi oina lupa crore 6.75 pirakhiba ga loinana puna kumza English ngani ga taraga treta gi na taraga nipan dagi kumza English ngani ga kunga mathoi dagi na kunga ni thoi phawba gi manungda puna lupa crore kunga taruka point tarak manga thadakre hari report adu da palliba to pu wapnu mana kumza English ngani ga taraga mari dagi kumza English ngani ga kunga mathoi phawbada khulai pai ba lup singna mari lena ba thaudo wathok sing sada humdra ga mari hanthare haina report tawri hairiba matam asida security force sokpagi sang sada 60 hanthaba ga loidana misam sibi gi sang sada marfu ga mapan gi sang hanthari awang no pok state singna kumza English ngani ga taraga mari da khulai pai ba lup singa mari lena ba thaudok sani pan ga kunga mari thoki ba da kumza English ngani ga kunga mathoi da thaudok sani ga mapan khaktamak thoki kumza English ngani ga taraga mari da awang no pok state singna khulai pai ba chamaga marfu ga mathoi shiki lisinga ma samapan ga kunthra ga mari phaki amasum security force kunamasu misam saniga taraga ni shiki loina na miyoi sahunga humpuga mapan kinep toki adobu kumza English ngani ga kunga mathoi da khulai pai ba lup ki miyoi nipu shiki aduga satruka marfu ga taruk phaki hairiba matam asida security force ki miyoi nipan aduga misam kunga humdoi shiki kumza English ngani ga kunga mathoi da awang nong pok to khulai pai ba miyoi lisinga ma samriga humdra ga humdoi khulai samriga humdra ga mathoi ga kona na sangjaraki loinana miyoi maudra ga mari kinep tawki hainisu report asita pali atopa pawmana Tripura da judge samalai Manipur gina yangkai ga mapan khak matau tawri judge amana court ahum pubadagi wayel phangan bada kudong sadre awang nongpok ki manungda laiminari ba Tripura state ki oina judge sam hena mathau tawri loinana subdivision kudingi court singsu thamni adubu Manipur asida di supna khaki district judge yangkai ga mapan amadi high court ki judge ahum khak matau tawduna miyamda asuma wayel phangana bagi thabo pangthukli masina maram oiraga matam sana wayel phangana na bohona bada sauno kudong sada mamayang nare pau sinai Manipur gi oina district court amadi district judge masing suna lete judge amana
कोड अनि हुम हेन थबक पाइदुना मथौ तौनरी लमदम मसिद थोकप थौदो वाथुकी मीसिंगी का हेन यमलकपा अमदि पन्दुना लैब केस क्या लैबदगी मियामना वयल संग चनिंगबगी अपाम्बा हंथरकपसु यावरे मणिपुर की ओइना लैफम थोकपा जज मसिंगदगी अमदि कोर्ट की स्टाफ सिंग असि अदुकी मतिक वाना लैरि थाजब याब मफमदगी फंगबा पाव अमना हाय मणिपुर की डिस्ट्रिक्ट जुडिशियरी सिस्टम असिदा सुपनखा की जज यांखैगे मपना मथौ तौरि ग्रेड 1 की डिस्ट्रिक्ट जज दा स्टेट असिगी ओइना पोस्ट तरागा मपलै अमसु ग्रेड 2 चीफ जुडिशियल मजिस्ट्रेट CJM केडर की ओइना पोस्ट तरागा निपाल लै अमदि मजिस्ट्रेट ग्रेड की ओइना पोस्ट कुनगनि थलैरि मसिगी मथक्ता एड हॉक बेसिस नुपी अमदि अंगांग सिंगी मथक्ता सथब क्राइम सिंगी केस पाइनबगीदमा फैमिली कोर्ट अहुम अमदि फास्ट ट्रैक अनि अमसु लैरि मसिगी मथक्ता संडेल यावदना मणिपुर की हाना लैरंबा अरिब डिस्ट्रिक्ट निपानदा डिस्ट्रिक्ट एंड सेशन जज कोर्ट सिंग लैरि जुडिशियल डिस्ट्रिक्ट सिंग असिसु हाना की अरिब डिस्ट्रिक्ट मापन असिगी मामिंगदा हौजिक फावबा अदुमक लैरि नौना सेमखब डिस्ट्रिक्ट सिंग असिगी डिस्ट्रिक्ट एंड सेशन जज कोर्ट सिंगसु हाना की डिस्ट्रिक्ट सिंग असिगी मखादा थमनि खुदम ओइना जिरिबा मसि डिस्ट्रिक्ट एंड सेशन जज इम्फाल ईस्ट की मखादा थबक तौरि हौजिक मणिपुर लैरिबा जुडिशियल सिस्टम असिदा ग्रेड 2 अमदि 3 की जज की अवार्ड पसिंग लैरि ग्रेड 3 की पोस्ट की ओइना दिमियोय तरा लौनबगीदमा रिक्रूटमेंट प्रोसेस सथबाउख्रे मसिगी इंटरव्यू पांथोकनबगीदमक थासिगी कुनगा मपन अमदि कुंथ्रादा मतम लेपखिबसु लैरबनि मणिपुर की ओइना येंगबा मतमदा सिंग अमदि तमगी डिस्ट्रिक्ट सिंगदा अनौब जज सिंग हापगी मथौ ताब लैरि मरमदि डिस्ट्रिक्ट सिंग असिदा केस यामना लाकपदगी हौजिक लैरिब जज सिंग असिना मथौ पांथोकप ngamdaba अमदि मतम जंगमगी खुदोंसादब सिंग पयोनै CBI अमदि NIA ना सिंग सिंगी स्पेशल कोर्ट सिंग मपुंग फाना तोखाइना लेहनब मथौ ताइ हौजिक कोइना डिस्ट्रिक्ट जज सिंगदा अहेनब चार्ज सिनदुना थबक तोहली मणिपुर हाई कोर्ट की ओइनासु जज मंगा लैगदबा औंखक लैदुना वेकेंसी अनि हांगदुना लै हाइनसु पाउसना मखा तानसु फोंदोरकली मखा सथरक पोइना तोपा पाउना पोस्टमार्टम तहनखिद्रे रिम्स ता हौखिबा थासिगी कुनगा मरिद लैखिदबा मियोयमा मरी मखोंग फजना खंगदबदगी पोस्टमार्टम तबु इम्फाल वेस्ट DC ना थिंगबग लैनना मियोयदुगी असिंग महौरफम खांगलुनबा खनख्रे पुलिस तगी फंगबा पाउद लैखिदरबा मियोयदुगी ममिंग RS रोशन से मार्फुगु मपन कौवी कोलकाता दगिनी RS रोशन हाइरिबा मियोयसी मैंग इम्फाल बेंगुनदगी PH Shafiulam Ahmad कौब मियोयसीना हेडमास्टर ओइबा प्राइवेट स्कूल अमदा ओजा ओइबनि मा कोलकाता दगिनी हाइबदगी हेना खंगदे हाइना सुमांगना ओजा ओइरम स्कूल की मेकेदगी पुलिस ता फोंदोइ हाइदि माक थबक नोआइते हाइबदगी हौगिबा थासिगी कुनु हुमदोइदा Shafiulam Ahmad अमदी माकी कंगबुना रिम्स हॉस्पिटल पुखतुना लेकटनारमलगा मथंगी निमित नबेम्बर कुनगा मरीदा लेखिदबनि हाइदि थाउदो अदुगा मरी लेनर लंपेल पुलिस स्टेशन UD केस अमा लोखटपगा लोइनर रिम्स मोक्ता ngarang पोस्टमार्टम तौनबा थरंग तौखि अदुबो ममिंग खंगबा मरी मता अमसु लैतबा हक्सांग से पोस्टमार्टम तौरगा डिस्पोज तहनखि बायबिसि अकायबा लाकपे हाइनसु इम्फाल वेस्ट DC ना खंगलकपगा लोइनर माकी हौरकम थिगनबा स्कूल अथॉरिटी की मेकेदगी एप्लीकेशन अमा इहलकनबा लंपेल पुलिस स्टेशन ना खंगलखि हाइदि स्कूल अथॉरिटी ने एप्लीकेशन अमा इरगलबा मतुंग RS रोशन की मरी मखोंग थिगनबा इम्फाल वेस्ट डिस्ट्रिक्ट पुलिस की SP दा लखोनहलबा याय रोशन की आधार कार्ड नसिंग सकताक सियामता पहनबना मासी इंडिया नेशनलिटी ओइदबरा हाइबगी सिंगनबा अमसु पुलिस की मेकेद लैरी हाइनसपली मखा सतरक पोइना तो पापामना संगाई फेस्टिवल ST डिमांड की सेजा येंदोख्रे मितै बु शेड्यूल ट्राइब की लिस्ट चलननब STDCM ना संगशिलिब खोंजंगी सरवा मोइना STDCM की यूथ विंग की थौमिसिंगना हप्ता कंजिबुंगी संगाई फेस्टिवल पांगतोकपम मनुंगदा ST डिमांड ग मरी लेनब वाफम सिंग इबा सेजा येंदोख्रे ngasi nungtil pung mari rom tabadagi hawraga youth wing gi yamlaba thaumisingna kumeishibu yengba laktiba miyoising amasum stol phamliba miyoisingda sejai sing adu yentokhi hiramisi matang schedule tribe demand committee youth wing gi member mayangum sumorjit maitai na pauksi sida hai STDCM na lusing duna mitai maitai bi ST list salana ba sangshiliba khongjangi sharuga mo oina festival manungda sejai yentokpi khongjangi si sathabani लाकदुरिब संगाई फेस्टिवल की नुमितसिंग असिदा थौरम पांगथोकनबगी पांगथोकफमसिंग मखाताना सेजाई यंथोकपगी खोंजंग संसिखिगनि हाइदि संगाई फेस्टिवल की मफमसिंग खक्तनतन अतै अतोपा मियाम तिन मफमसिंगदसु डिमांड असिग मरी लेनबा वाहिसिंगिबा सेजाई यंथोकतुना मियामदा डिमांड असिगी मतांगदा हेन ममुताना खंगननबा थौरांग पाइखकनि डिमांड असि
constitutional oiba demand oiba maramna kanaguma miyoi natragna lup amatana yerfam tokte khongjang asi makhatana mai pak triba phawbol leptana sangsi higani masida Manipur lenga nasu ta sinadana tumina laithokpigi muhuta miyamna pamliba demand asigi matangna kupna khanaduna thabak unthokpina bakhanabiyu madu natrabadi masing yamsilaktraba lamda masida majority ni haijarabasu matik mangal फुदोक पंगमदरब फुरुप सिगी हिंगनब कंकुल मुसिलकनी दिमानसी कनागुमा कंगलुप नत्रगना फुरुप की साक्थुंग मुननब नति फुरुप सिगी तुंगी लेबक लेप्सनबा चंगचिलक खोंथांगनी मकासा थरक पोइना तो पावमोना अहांग बयु मनुंग नहा ओरिबा नुपा नुपी थरुयालगा सिरमले उत्तर प्रदेश की हार्डोइड निंतोकाबा नुमिता अहांग बयु ममगी मनुंग नहा ओरिबा नुपा नुपी की थरुयालगा सिरम थेंगनरि हाइना पुलिसना फुंदोखरे ani edu chuchampur khurai khundagini tungan tungan zat kini amasu makoi luhongba pamkhibani haina su akhang mamiyesna police ta phongdoki haksang singadu phamkhiba yumadu gi nupi edu gi delhi da riba makuragini haksang singadu postmortem gi tamang thakre haina su superintendent of police rajesh dedina hai khena su paushna makhatana su phongdorakli makasa tharak poina to papawmana Manipur lenga ki information technology hub ki manglan mantri pukhi gi inkhol khara maitai kairang konta ahaluba masum singmairong nongpoki phawre lopham khara exhibition tawgadori Manipur lengan state asibu setmi lona masagi makhongna maromdom lepsa bangamnabagi dama paikhalak patungan tungan masuka thorangi thabak singi manungsana information technology hub amagi development gidam lakolak pathabaki manungsana village number 8 mantripukhi gi lanai miyoi khragi inkol sing yauna village number 10 maitai kairang miyoi khragi inkol sing yauna village number 10 maitai kairang village number 6 kontha ahalup amasum village number 9 singmairong nongpoki Phawre lopham singi manungni khara exhibition tawna tharang nakhale haidi Manipur gi miyam thoidok hendokna inkhalak biba na rol singa masu mairoi singda hakthengna ahen ba loksing pinabigi asobu masa ama oigadauriba information technology habasi development tangai fadana sangadaba park sawbo lamgi sarok sing phanam gi dama tungan mafam singda lairiba lanai miyoi singi inkol singa masum Phawre lopham singi lobu khara exhibition tawna bigi tharang sik lokhalak pani haidi Thaurang sigi manungsana lenga ki settlements and lands records Manipur gi director na mamang thagi kunga taruk Imphal East district ki deputy commissioner da paukumoina pikhiba official oiba sirol amada nauna develop tawgudari information technology hub asigi dama exhibition tawgudaba village number 8 mantripukhi gi manungsana leiba lainai miyoi kharagi inkol singi akupa warol sing pikhat krihari Sirola duloina khiba akupa world schedule 1 gi matungina information technology hub asigi development da exhibition tawguda bi inkol singi park sawu sing mek singna pali pun inkol gi sarukta gi exhibition tawguda ba lam gi park sawu acre singi panmaga loina state land gi exhibition tawguda ba lairak amagi su acre point 11 yauri haina su palli haina paushna makhatana phongdorakli atopa pawmana Mito miansa khangdongna ba Aadhaar card verification tawrakliba sida ahoba kya yaure Babupurada leiba CM Secretariat sahi sigi October 13 ta pangdokiba pawgi mifam amada se minister nongthom birena mapandagi sanglakpa mitok sing sadang halamlabadi foreigner act amadi ILP gi makhad serak pigani hana lauthokiba amadi Manipur gi mafam khudimakta paksana mito miansa sajinaba Aadhaar card pairaga leibra haibagi survey tawragani hana lauthokibagi matungina Home Department ki maikedi ki district singi DC singda pirakpa order ki matungina hauji district singi block ani khakatuna Aadhaar gi verification tawba horakliba asida supnagi yum amada miyoi kaya layabadi piyoi sekundugi Aadhaar card leibra haina yengba sinadi mito miansa khandokpada amasu mapanagi laklaga Aadhaar card sajilaga leibadu khangmangamroi dori haina miyoi kyana phongdoknarakli Haujik chathariba Aadhaar card verification tawriba thawong sida verification tawba lakliba officer adugi muhutta taseng Aadhaar card adu duplicate la natragana asengbara haina khangnabigi equipment sing amata yaude equipment sing adu yaudabana mara moiraga yum amada leiramliba miyoi misa adugi Aadhaar card saduna leiramnabasu saramliba Aadhaar card adu asengbara haibasi khangmangambagi phibamda leitre Aadhaar verification tawba lakliba official sing aduga pauksi esiga wari sanarubada haujik satharakliba Aadhaar verification tawbagi thaba si Home Department na district leiriba DC sing order pirakpagi matungina block ta leiriba official sing na yum na satuna ahanba tangka ki oina Aadhaar verification gi thaba si paikhalapani
verification tawbigi thaba sida Aadhaar card adu ta sengmara natragana sengdabra haibisi khangdonabigi equipment yawba survey amasu charkhigani haina su phongdorakhi tawbatabu chaliba survey si apaba khongthang amadi oiraga mitop miyancha singna khudong jaba launabigi matam mama pibigi tanphamadu pirabra haibigi chingnaba leide haina su survey tabo laklibo official sing satkraba matungna sasinaba natragana asengba Aadhaar card la khangdaba equipment sing amata yaroktabana survey taromnaba imung sing yelhomi sing miyoi kharana pausi sida phongdorakhi laingakna paikhatliba afaba khongthang asi amuk hen sauna mai pakna ba madi thamliba pandamadu phangnaba sathariba Aadhaar verification gi survey asi marik sumna tawhonimgi apamasu phongdoknarakhi atopa pawmana hawaijar gi sample changyengna bagi lapatkre Kaksing district ki Kaksing Phaukshu Pat Laikai Kaksing Yumnam Laikai amasum Kaksing Moirangtim Laikai digi miyoi mapan hawaijar sarubadagi oba phaiba tawraduna community health center Kaksing da pukhalaktuna laikada khraba tungna hawaijar aduda kari yauribagi haibadu khangdonaba hawaijar gi sample amasum thoktriba nung hawa gi sample ngasi lokhatkre Food Safety Administration Kaksing district ki designated officer Satyajit amasum Food Safety Officer MD Altap yauna staff sing yauba timama laktuna hawaijar gi sarubadagi oba phaiba tawduna hauji community health center Kaksing na laikatnariba miyoi sing adubu su unaduna amadi makoina sakhriba hawaijar amasum nung hawai gi sample adu lokhatkibane Food Safety Administration Kaksing district ki mari ledam officer sing na laktun lokhatkraba hawaijar adu nung hawai gi sample sing adu State Public Health Food Testing Laboratory Medical Directorate Manipur da test tawna bidamu pishin krahari Pishin kharba hawaijar amari nung hawai sample sing adu numit taraga mari ni taraga mangani gi phawgi manungda haksang na sukni oiba kari karama makhal gi chemical sing yawbagi haibadu khangdopa ngamlagani haina su Food Safety Administration Kaksing district ki Food Safety Officer MD Altap na pawmi sing unaba mada phongdoki so haidi Makasa tharak poina to papaw mana job card holder taraga mathuine action lokhat pinaba ayibasi role pishin kre Sangamdabi Gram Panchayat ki job card holder taraga mathuine job card holder singi yamlaba senpham sing Porompat leiba Manipur State Cooperative Bank dagi kaithokhibaga mari leinana sel lakthokpada senariba miyoi singi mathak logi oiba action lokhanaba Porompat Police Station wakatuna ayibasi role pishin kre hari Andro AC ki manung sana leiba sangamdabi GP ki job card holder singna Porompat Police Station ngasi nungthil laktuna job card holder taraga mathoi duna masa gi wokat che singa do police station na pisinki wokat chirol do pisiluraba matuna Porompat Police Station ki mamangda permission unaba mada job card holder singi mo chinduna wokat che pisinki begi MD Salaudin phongdokhibada kumja English singa ni taraga ni panagi hauna hauju pawada MG NREGS ki thabak sukhibigi kusumanasi mafam marang khangdana lakli GPSC ki oina sahi mangaro masida MGNRGS ki thabak sukhibigi senpamadu lising nipuro masa gi account sing the government hapre hairagasu housing power senpamasi job card holder sing na phangba letri mari lenaba GPSC ki what ki members sing na matam gi oina lupa lising ama di lupa lising ani gumba pibanatana atai senpam sing pidana lakhi so hari job card holder sing na masa gi account gi se lauthok sagadaba du su hariba bank asidi account holder sing wariba job card holder gi passbook sabidana su leramki adubu kana taknabadagi haukipa October thar GPSC gi job card holder sing gi bank passbook pithoraki hariba passbook sing adu update tawruba matamna GPSC ki pradhan wahidar job card holder sing gi account sanglakiba sanpham sing lauthoki haiba khanglakibin haina su phongdoki haidi Pau solution point na harol gi thaudang pauksiri sport content katang myam na thamjage FIFA World Cup 2022 Spain ga Germany ga Cameroon ga Serbia ga draw oikhre Ghana mai pakre FIFA World Cup Qatar 2022 Qatar na yumbu oiduna tha sigi tang kun gi hauraga leba sigi stadium Nipana team kunthra ga nithuina group Nipana saru yaraga sathariba FIFA World Cup 2022 gi ngasi tungan stadium sing na sanakiba me sing Spain ga Germany ga goal amamamna Cameroon ga Serbia ga goal ahum da Ghana na South Korea bu goal ahum ani amadi Brazil na Switzerland bu goal ama 0 da maithiba pikre Spain amadi Germany Albayat Stadium na sanakiba Group E ki match na Spain amadi Germany goal amada draw oikiba loinana point amamam yanakre Spain gi goal aduna Morata na match ki humpuga nito suba minute amadi Germany gi draw ohen kibagi goal aduna en full clock na marf gomdoi suba minute sankibani
Group asigi oina hojik phawbad Spain na match anidagi point mari phanglaga point table gi makokta leiri. Germany na match anidagi suknadagi point amakak phanglaga aroiba mari suba position da leiri. Cameroon amadi Serbia. Al Zanob Stadium sanakhipa group G match ta Cameroon amadi Serbia goal ahum da draw oiraga point amamam yanakre. Cameroon gi goal ahum adu de Castelletto bihi Abubakar amadi I Saupo motingna mathangsina match ki kungamapan humpuga humdoi amadi humpuga taruk suba minute goal amamam chankhibani. Serbia gi goal ahum aduna S Pavlovic S Milinkovic Sevic amadi F Mekrovic na mathangsina match ki nifuga taruk nifuga nipan amadi yankai humdoi suba minute goal amamam chankhibani. Group asigi oina Cameroon amadi Serbia na match ani dagi point amamam phangnaraga ahum suba madi mari suba position da leidi. Ghana amadi South Korea Education City Stadium na sanakhiba group haiski match ta Ghana na South Korea bu goal ahum ani da maithiba pikre. Match asigi kunga mari suba match ta Ghana gi M Sasil Surna goal amasalaga match goal account hongdoki. Ghana gi lemhoriba goal ani eduna M Kudus na match ki kunthra mari amadi humphugani pan suba minute sankhibani. South Korea gi goal animak aduna Z zone match ki yangai gani pan amadi humpuga matu suba minute sankhibani. Group basi goina haujuk phawbada Ghana na match ani digi point ahum phanglaga point table gi ani suba mafam da leidi. Ngasi gi match aduna maithiba nangkraba South Korea na match ani dagi subna dagi point amakak phangduna leibana maram oiraga aroiba position da leibaga loindana handaki World Cup asidigi leihauba yabagi phibam da leikre. Brazil amadi Switzerland Stadium 974 Ras abu abaudan sanakhiba match adugi ahanba half ki sarukta team asina yamna combination laina sanaki adubo half asidadi team animangna goal amada sanba ngamdana lainaki ani subo half ki marfu suba minute phawbada su team anina goal amata sanaba ngamdana lainaki match ki marfu gomdoi suba Brazil gi KC Mirona goal ama salaga makoina goal ama 0 da mangjil tharaga sakhi. Switzerland na lemhoriba minute singaduda sothana laidiba goal ama adu handongna ba yamna kana honaki adu bo handopadi ngamkhidabadigi Brazil gi muhutta goal ama 0 da maithikipani. Group G gi oina ngasi gi match asida mai pakiba Brazil na match ani dagi point taruk phangkhibaga loinana pre-quarter final sangba yabagi lambi yamna nakshin laikre. Match asida maithikiba Switzerland na match ani dagi point ahum phanglaga point table gi ani sum mafamda leidi. Group asida laiminariba Cameroon amadi Serbia na point amamam phanglaga leidi hansu pausna makhatana phangdorak. Haujukoina di myam pausisu matang sa lusinjarage masu myam pun anoba update ngamina siya nisu channel sigi makedigi myang famna thamjari.